Yum Panbagi Sahi Sudribi Nupi Masa Amabu Namthak Toduna Pukiva, Muslim Masa Ama Mumbaidagi twkhre, Amadi Nupi Masa Adusu Rescue twkhre Hairi, Thawal District ki SDPO Gaurav Dograna Lutsingba Thawal Women Police ki Ayo Yawa Team Amana Mumbai Uran Police ki Manung Sanba Navi Mumbaidagi Asoy Angam Yaudana Kanbangam Kre, Senaba Supari, Maming na Laisam Sanathoi Singa Haina Kangnaki, Adumakpo Asengba Maming de Abdul Manab Sogduri Kauramki, Laifamna Zirigat Bagaisa Part 1 Dagini Hairi, Wafam Masiga Mari Lainana Arambai Tengolge Advisor Koingamba Kumana Sumna Fongdorakli, Muslim Pangal Si Matam Ladingeda Noigi Fatava Taubulepu, Maduna Asoba Communal Battle Taubu in the Tokani. Noina meitei saraga noigi kafrini hairiba meitei nupi koiba manghan balepo aduga loinana noigi kafini hairiba meitei dagi gari huran balepu noina meitei kafrini hairiba meitei gi nungsi nusiba fizi gi mani oiriba lengdraba nungsiraba masa masu kaya noina nisagi lang thaktuna hat balepu Noigi khul laikai da fatava drugs guli number 4 sungduna yonduna meitei hat balepu aduna matang asida matam lairingeda Manipur gi sarkarna achoba mijeng changbiu natrabadi achoba thoningdaba achoba wathok thorakpa yai aduna aikhoi wakhal taminase haibo wafum thamlaki makha satharakpo oina arambai tengol gi luchingba korongan ba khumanam hakna sufongdoki meitei saraga koirga relation thamloba matung panghalni haibik thabaksi yamna tawre Aadhaar card fawwa meitei gi mingda fake semlaga koiba thengnei meitei saraga koiba gi thabak asi mari leinaba pangal gi CSO singna fajana matam leiringeda tawdanaba tawbiu masi yam toiman khre masi nongma soidana nungsi sanana leiribase kairakani haiba wafam thamkhre makha satharakpu oina social media activist RK San thoibina su Meitei saraga meitei nupi koiriba sing ase plan amani meitei nupi aikhoina langda tourist kaigino asup yangna pangba makhoi haiduna mahaki Facebook page ta thagalaki Pesa ko okay iron Meja de asige Diwali ki meja Look at my texture layer there. Look at Sigil River. The Kinagi man, just a kind of pot lineary. Sigi Galizida. I see Tassi Numit Avatar, Yangi Tassi Numit, Diwali Numit, Diwali Numitki. I am just looking at the Karaman. I tell that. Me, I'm the Chinman Numit Amma, where I'm Gadra and a young Balapane. Kahana chen badi oide mau chago malum le me na bazar sangham ge paring je de dekho loke mate nai preng jole hoje oi ba phare mal kachel ge phiba mai tare sanai preng Hayeng asijina Diwali ore aduga hayengina Gabudon Puja ne dana Gabudon Puja gi sengbu da adagi di thongjin da kenaba lai